Mayam Bukrumzari, Adom Naing Biribas Impact News ni, ay Joyshree Usham na Impact News ki Manung Hutna taram nokchari. Manipur gi irang asi megi tang humda haukibani, aduga hozik thahum henle irang asida miyoi 70,000 ge mathakta displaced taukre, aduga 160 romna laikhidre, aduga mayamama na injured taugre, aduga hozik masa gi yumdagi, masa gi khundagi or laikai dagi chain duna Lanjena duna hozik around 350 relief camps ta changjafam lauduna mayam ama lairi masigi manungda akoi August ki tang anida education ministry ki site ki pirak par report ki matung inna around 14,000 lising school kari ba angang lising tara mari romasi hoziki irang Manipur irang asna displaced auduna hozik relief camp da lairi aduga moisi normal life, right to education, health, sanitation, mayam masida moida chaitheng piduna hoziki violence asina chaitheng piba angang singasi charakna lising tara mari rom lairi haibasi report asina palli aduga hariba angang sing sigi manungda ayambadi 93% romdi hoziki managnak school da admaina admission piduna admaina lairi adumakpu hoziki masage memdagi chendna relief camp da leiba haibasi masi nungaibadi nate aduna any conflict, arms conflict or civil wars or conflict is the quite get over I think people see angang sing that pi hairi aduna ngasi akhoi episode sida yamna Manung Hutna impact of Manipur crisis or Manipur violence on children hiramasida khana bagi tanjadu laujage ngasi gi episode sida guest election biriba ahanbada hake right makta election biriba Madam GEETABALEE SANASAM Chairperson Child Welfare Committee IMPHAL West Madam Butaram Nokchari Mayai Thangmada Lengshin Biriba Dr. R.K. LENIN Head of RIMS Psychiatry Department Dr. Butaram Nokchari Aduga Akhoi ahum suba guest na Madam T.H. MEMCHA Principal PPTTC KWAKEITHEL ngahaki manungda akhoi studio da Lengshin Biragani ahan buhanga se hak Dr. R.K. LENIN lakchage Dr. Huziki conflicts na Manipur gi children angang singda maruaina chaitheng achawa chaitheng pire psychological impact ama pire haibasi Dr. Nazudu media da phongdo ki ba khoina dum mayam thengna jare huzik relief camp da leiriba angang sing khaktana tabida huzik yumda IMPHAL mayol da leiriba angang sing jo khoi nongmai pairage or khoi julan chatke or sum yamna violence da yam thawai hakchang yawbagi type ta matoksilak pose sida is da mogi psychological impact amalak was the my future does yam na achogba challenges some pirak possess wise the doctor remote ka thambi an mamakta da koi manung hotpong yeng beri ba puna makpu kurumjari aduga Joyshree huziki da gi kitang sum thok chaning mana aise hanagi head oiramaga huzina professor oina leibani aduga IMA Manipur state branch ki na president oina work tawjari adiyamna koi gi chumwa famni koi karigumba crisis aduga huzik disaster ni haiba power yai hojik se kariguno magnitude and the magi sangiba matam se yengu matam da di thengna ki ba disaster kaya da gi su hena sangaba adu chawraba koi yamna chawba challenge amani impact amani hena lobda la loi asigumba man made pu oiro natural pu oiro asigumba khutong sa da ba ma thol pa kanda kunai da khwai da hena shok pa kangu si extreme of ages and disabled persons akoigi angang apikpa angang sing amadi sahi yamaba hansing aduga masaga kitang mayam dona kanba watpa koigi disable oraba different level oraba kangbu sing siamna soi aduna akoi nasi lokhat piriba angang sing sida sopasi khanabada khwaidai namaram chai karigino hobu nasi ge angang hayenge koigi tungi koigi citizen sing orakadorini aduna makoi da piba chaitheng akoigi lakadaba sahi singda akoina phangadaba adugumba kanodoni mayon doni tungi mayon lep na nabagi damakta akoina leba khuding makna policy sembada angang singi education angang singi health adu maroina hujik mayon sinari basna angang singi attitude makoina kari wakhan khaliba aduga akoigi national character ama mai mariba ki damakta makoi karai phauba akoigi ningjaba amadi mariba ku karai phau khange habagi pot sida mayam mayon sinari iba matamni adu angang haibasidi karmain togebu mogi learning kanos da adult learning khar kenaba mana adult learning da di koina mana kana ba bot tu khakta loksin na bhone ma darkar oi da pot sing se inthok na bhone adu angang sing da di every koina uriba tariba thenari ba pairuri ba punamak se ma di tamna bhone ba kaino makoi da di adu ge experience lai tabani na
Maktada Impact News, Impact TV na ibu invite to bira pagi makta jana thagasari loina Manung Hutna yung biriba akoigi viewers miyam busu ina kono na kurumzari hosi akoigi Joyshree na hagiba kanya to wahang di matungina akoigi sengna habada angangi protection gi magda akoina thabak to buse akoigi JJ Act Juvenile Justice Care and Protection Act of Children gi makhada akoina tawre series akoina angang khari categorize tawre si anisa angang se makal ani thona lai amana CNCP haibama adu amana akoigi JCL CNCP haiba angang singina juvenile child in conflict with law hai akoina ko aduna child in conflict in law se akoigi jinga sai JJ exigi under section 2 gi makhada akoina angang khare categorize tawraga thamme sigi maraksida akoigi sengna harbada angang samna harbada pupang song yokjadaba leijadaba then like kahini mama mother sina remarried tawraga akoigi father matomdanaga yengba ngamaktaba natraga both parents leraga su incapacitated oiba or orphan children aduga plus households gi akoigi thoiba akoigi kaino se ethnic rights haigadra ko sigi victim ore angang sing si akoigi CNCP haiba category se sigi manungga loina challe ado hausi phawbagi manungda yam sengna harbada akoina as a child welfare committee chairperson amo oina child welfare committee ai ahamba tha bidang sanna haizage ko child welfare committee haibase every district ki kaino tele Manipur 16 district sida loina mak child welfare committee laigani si child welfare committee si akoi si kaino ne koigi bench of magistrate ne aduga si akoi timanga na sai timanga sida chairperson ama yawgani aduga mari ama member hoigani district khudingi timanga yes mind thagani ko aduga sigi akoi gi timanga si district khuding maki lera aga akoi gi tha kaino si akoi gi JJ ek haiba akoi gi ngasai eni ngasai haizagi ba Juvenile Justice Care and Protection Act of Children ko sigi ek sigi makhada akoi ni loina angangi dong angangi best interest se yenga ga angangi mathong me amma matawre ko teachers ki role di masi yam sawi haijaba tare maram di kainoibu ngasagi angang singje tasengna bom top aki akhang emotional loiba mayam am thokre ada magi loved ones magi makhura wero mandom sa wero mama mapa sigina gibe yauraga mayumdo magi pikliba angang do gi mamangda mai thadok pigraga makok to utup na thome adagidi bom top sigumba gi marakta gi tholupa angang se ahanba maktada aikoina larik tambina ba hana honaroi tabane maramdi madu hana settle down tawhallaga haibadi madu trauma narmagana mari leinaba authority hadi layeng pathap sathana ba tawbi tare aduga maruoina angang singsida aki akhang poiba mayam do hana madu phajana hadi ingda halaga taptha halaga phahallaga madu mayam do tawraga akhoi larik tambirabde hena phayena khali larik tambadagi hena thawaina maruni lan maraksidbu amaromda karamaina larik tamba sangdoino mama mapa duna masagi da bakta ngasai tiffin semdana pizza pithaktana nungti gi routine tawram badu magi senaba phidum dai hena laitraga masagi kari pizza doiba kari pithak toiba adu mayam sigi saina khol maraksida tholakpa angang dona school da haidi phasana settle tawdana larik tamba stem oithokte aduna nam ihal han bada ekoina haujiki asumaina tawba se school kare haidana su school loi karak panate aki bana maram moidana school tharak tabana kongai ne aikoi gi ahan ba school hang banu misida only 40% attendance sila eba aduga haujik phawda tharak tabasu yauri haidi maram di kainu moita sekna kiba larik ti kona tamba yai aduga thawai di amu hala aroi haibana singba aduna masigi saithengsi aikoi gi pikli ba angang singdona hana uniform tawdana larik tawdana set tawdana hadi magi nungti gi routine da salambado haujikti mama mapa singdogi matung ille